Ngarang Utlaw Relief Camp ta mai chakpagi thodok amada lanjen aduna leiriba imung anigi yumsing mai chakhibada Mahairoi anigi lairik yaukre haibagi nungaitaba pau tabadagi ngase Mahairoi Loop Socialist Student Union of Manipur SSUM na Relief Camp ta chatuna Mahairoi ani adugi mathau taba lairik amade boy kolom na chingba sing mateng pangkre mateng pangbagi khongchada duga mari lenana Mahairoi Loop SSUM gi President Soraisam Yaimana haikibada ngarang thokiba laibak thiba thodok asida awaba nanglaba imung manung asiga unajaba lakpa matamda yum adu karamna mai chakhibano haina yengsilubada maruina electric circuit tage thoklakhibani haina imungi miyoi singna fongdoklakpa madi yengluba matamda so electric wire sing adu quality hantaba season na khibra haibasi yamna chingnaningai oi maramasina relief camp asige electric wire sing ase amuk hane yengsinba mathau tai aduna mari leinaba department singna masigoma laibak thiba thodok ase makhata na thoktanaba yengsinbiyo amade relief camp ta leidiba miyamna awaba tarakpa matamda aikhoi khudingmakna angamba mateng pangminasi haina fongdoki akhina mafam sidai sida yengsinjaba matamda hairiba electrification di magi tawribagi mawongsi aduki matik quality maintain tawdaba aduna maram oraga hairiba electric short circuit si thorakhibani haibasima akhina unit asina thajai aduna akhina haizaring basi hairiba pre-fabricated house loina metal na sabasina maram oirakanda hairiba thoning da thodok asi matung thorpa taragadi hena khudong thiningai oiba adugumba fibam amada lakloi thainingai leite